Laining laisol asi yamna ngallingei matamdagi meeoibaga adumak loinaduna laki. Meeoibana laikut lairaida leiringei matamdagi hauna makhoina mahaugsagi oiba phibam sing pat turel numit tha thawamichakna chingba urubada meeoibana makhoidagi hena matik mayai chawba saudaba ama lei haina khalami. Meeoiba makhoida sha kaina thokhanba khudongthiba meeoibagi pulsida thengnariba siba naba amadi mahaugsana thokhanba awa ana kaya ising ichaw ikang thokpa nongna khak lawba lamai chakmani chingba kaya makhoigi wakhalna khangba ngambagi wangbada awa ana amadi angakpana thallaba khudongthiba thong kaya itattatna thoi. Hairiba khudong thiraba thobdoksing asidagi ngakthoknaba meeoibana yamna matik mayai leiba karigumba posak amagi mateng lawba pamlakhi. Nungtigi uriba numitki angakpa saklonsing urubadagi numitpu angakpa yamna matik mayai leiba thawai panba posak amani khanduna khurumduna iratpa haurakni. Meeoibagi aruba tanphamda matik mayai leiba posaktugi mateng pamlakpa mahaki matik mayai adubu khangning uninglakpa amadi madubu phanginglakpadagi tapna tapna meeoibana posaktuga mari lainanaba honarakpa amasung chanibi kaya samlakpadagi Laininggi Hourakpham oirakni. Anganba matamdagi ngasi phawba meeoi kanglup khudingmakna thajaduna ningnariba laining asi makhal ani thokna khaidokpa yai. Ahanbada primitive religion haibadi anganba matamgi laining, anisubada modern religion paukta yawba laining. Primitive religion asi ngallingei matamdagi meeoi kanglup amaga sagonatna lai. Matamna kuimankhibana laining asibu hangdoklamliba meeoibadi masak khangba ngamde. Laining asi kanglup amagi thajanabi thajanabida yumpham oibana kanglup adugi wang malana sandokpa ngamde, kanglup adugi natki manung sanduna adumak lei. Malemgi mafam kayada tamnaruba punaruba tawdana primitive religion dadi manaba masak kaya upang. Animism, totemism, fetishism, ancestor worship asi primitive religion ngaktani. Modern religion dadi Laipok oiriba meeoisingna hongdok putoklambana masibu hongdoklambagi akaknaba mafam amadi matam khangba ngam. Laining asi pauktakta yumpham oibana malemgi mafam kayada paksana sandokhi. Christianity, Buddhism, Islam, Jainism na chingba laining asi modern religion ngaktani. Meeoi kanglup khudingmakki lainingda meeoibagi pukning wakhalda phawriba thajaba amadi thajabaga loinana pangthokliba irat thongniga matam punamakta sagonaduna lai. Maram asina kanglup khudingmakki lainingna ngasi phawba hingduna laknai.